मालेमगी तोंगान मफमसिंगी मरुओइबा पाउ खरा अपडेट तौजरी चाही 38 खक्ता ngairibi Laura Lomerga mari leinare tabadagi Trump ki nupi Melania lapthokpa hokre Presidency ki mikhal naksilakpaga loinana election ki publicity thabak kanna paikhatlingai cherak asida Republic Party ki maikaidagi president ki candidate oiriba Donald Trump ka subnagi chahi 38 khakta ngairibi Laura Lomer kobi saghenbi amaga nungsinabagi mari leinare tabadagi Trump ki nupi Melania lapthokpa hokre haina social media da viral oikre hairi Donald Trump amadi Laura Lomerga nungsimari leinare haina social media da akanba mongda viral oirabasu official oinadi makoi anigi marakta nungsimari leinare haibagi chapchaba khudam changdamdi phangba leite adubu thauram kayadadi Donald Trump ka toina unaduna dating phawba tawbadi miyamna thengnakiba leiki hairi ningsingba yabadi Trump ki girlfriend ni hainariba Laura Lomer kanglu phurup naiba homosexuality amadi Muslim lining laisongi mayokta wa yamna ngangba maramdagi Twitter da mahaki account block tokibani adubu Elon Musk na amok hanna mahaki Twitter account adu hangdokpigibani hairi makha tarakpa pauda Gaza loksilaba matungda paikhatkadaba development ki planning lauthokre Hamas amasung Israel anigi marakta akanba mongda lal songna ringai manungda Israel ki Prime Minister Benjamin Netanyahu na Gaza loksilaba matungda Palestinian ki government lehenduna paikhatkadaba development ki thabak thoramsing amadi Gaza ki oirakadaba chakotpagi saktam miyamda khangalakre hairi adubu thorang asigi matangda UAE da wafam amata hairamdabana maram oiraga development ki thabak asida support tawroi amadi Gaza ki oirakadaba phirep Prime Minister Benjamin na lepasu yaroi haina UAE gi Foreign Minister Abdullah bin Zaha Al Nayana hondokre adubu Benjamin na Gaza gi lal hek loibaga lisingani kuntra manga phawbugi manungda UAE Saudi Arab Misra Bahrain amadi Jordan gi miyeng makhada Gaza bu khamthengna chakhotlhangani haina phongdorkibani hairi makha tarakpa pauda Predator drone 38 gi damak India na United States ka October da $1 billion mari gi deal tongnanaba sem sakre Defense Ministry na Housing Finance Ministry adugi damak draft note sing adu loisinaba honariba amasung madugi matung PM na luchingba Cabinet Committee on Security gi aroiba ayaba longnaba honabaga loinana India na mathang thada weaponized MQ-9B hunter killer Predator drone 38 gi damak US ka asobo deal tongnanaba sem sakre US na $1 billion 3.9 lupa crore lising kuntra humdoi chamanga henbagi mamal ama pukhalakhraba matung government to government deal adugi damak MOD contract negotiation committee gi report thagatkre amasung yakre oirakliba phibam asi US ki Washington da President Joe Biden na yumbu oiduna sinba September 13 da pangthokadaba mari suba Quit Leader Summit adugi damak PM Modi na US da chatkadoriba talak asida thokibani contract adu October mayaida tongnagani kanna mantiknarba matungda mamal MRO maintenance repair overhaul facility ama mafam asida saba performance based logistic support amasung asigumba hiramsing loisinkhre haina likhun amana hairi haktengnana transfer of technology leitrabasu remotely piloted aircraft 38 adu drone manufacturer General Atomics na India da invest tawduna Indian company singdagi achangba machak sing chada 30 hena lawduna mafam asida assemble tawgani General Atomics na asigumba high altitude long endurance drone sing indigenous oina puthoknaba DRDO amasung ataida advertise amasung consultancy adusu pigani China amasung Pakistan lebak animaki khulai panba UAV singi makhoigi fleet leptana kankhalakhiba adugi yenglaga India nasu Navy gi damak Sea Guardian drone 15 amasung Army amasung Indian Air Force ki damak Sky Guardian 88 launaba deal amagi damak techno commercial negotiation sing adu chathakibani fit lising nimfu henbagi altitude ta pung nimfu painaba design tawwa MQ-9B drone 38 adu Hellfire missile 170 GBU 39B provision guided bomb 313 navigation system sensor suite sing amasung mobile ground control system asina singba associate equipment ga loinana lakani India su drone sing aduga konana DRDO na puthokadoriba naval short range anti-ship missile NASMSR sing yauna indigenous khusukulai kyamarum pansingani long range strategic
ISR Intelligence Surveillance Recognizes ꯃꯤꯁꯟꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨꯅ ꯑꯦꯟꯇꯤ-ꯋꯥꯔꯁꯤꯞ ꯑꯃꯁꯨꯡ ꯑꯦꯟꯇꯤ-ꯁꯕꯃꯦꯔꯤꯟ ꯁꯤꯞ ꯋꯥꯔꯐꯦꯌꯔ ꯑꯣꯄꯔꯦꯁꯟꯁꯤꯡꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ꯫ ꯀꯪꯐꯥꯜꯒꯤ ꯉꯝꯈꯩꯁꯤꯡ ꯃꯇꯨꯡꯗ ꯏꯁꯤꯡꯒꯤ ꯂꯝꯒꯤ ꯃꯅꯨꯡꯗꯁꯨ ꯏꯟꯗꯤꯌꯥꯅ ꯆꯥꯏꯅꯥꯒꯤ ꯁꯕꯃꯦꯔꯤꯟꯁꯤꯡꯗ ꯑꯆꯧꯕ ꯁ꯭ꯇꯔꯦꯇꯦꯖꯤꯛꯀꯤ ꯁꯤꯡꯅꯕ ꯄꯤꯔꯛꯈꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯥꯏꯅꯥꯒꯤ ꯅꯦꯚꯤꯅ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟ ꯔꯤꯖꯟ IORꯗ ꯆꯪꯁꯤꯜꯂꯛꯄ ꯍꯦꯟꯒꯠꯂꯛꯈꯤꯕ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟ ꯔꯤꯖꯟꯗ ꯃꯔꯛꯇ ꯂꯥꯛꯂꯤꯕ ꯆꯥꯏꯅꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯁꯕꯃꯦꯔꯤꯟꯁꯤꯡ ꯑꯗꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯕ ꯇꯨꯡꯗꯗꯤ ꯔꯤꯖꯟ ꯑꯁꯤꯗ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯍꯤ 2ꯗꯒꯤ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯥꯏꯇꯔꯁ ꯁꯥꯏꯖꯒꯤ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯄꯤꯔꯛꯄ ꯍꯧꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯤꯕ ꯏꯟꯗꯤꯌꯥꯅ ꯃꯈꯣꯏ ꯑꯗꯨ IOR ꯑꯗꯨꯒꯤꯗꯃꯛ ꯑꯦꯔꯥꯀꯣꯅꯝ ꯑꯃꯁꯨꯡ ꯄꯣꯔꯕꯟꯗꯔꯗ ISR ꯀꯃꯥꯟꯗ ꯑꯦꯟꯗ ꯀꯟꯇ꯭ꯔꯣꯜ ꯁꯦꯟꯇꯔꯁꯤꯡꯗ ꯑꯃꯁꯨꯡ ꯂꯦꯟꯗ ꯕꯣꯔꯗꯔꯁꯤꯡꯒꯤꯗꯃꯛ ꯁꯔꯋꯥꯖꯋꯥ ꯑꯃꯁꯨꯡ ꯒꯣꯔꯈꯥꯄꯨꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯔꯥꯟꯅ ꯃꯥꯏ ꯄꯥꯛꯅ ꯁꯦꯇꯦꯂꯥꯏꯠ ꯊꯥꯒꯠꯈꯤꯕꯗꯒꯤ US ꯃꯤꯄꯥꯏꯕ ꯄꯣꯛꯈ꯭ꯔꯦ꯫ ꯑꯆꯧꯕ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯔꯤꯕ ꯏꯔꯥꯟꯅ ꯂꯥꯜ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜꯁꯤꯡ ꯄꯤꯁꯤꯟꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯔꯣꯀꯦꯠ ꯑꯃꯗꯒꯤ ꯁ꯭ꯄꯦꯁꯇ ꯃꯥꯏ ꯄꯥꯛꯅ ꯀꯤꯂꯣꯒ꯭ꯔꯥꯝ 70 ꯔꯣꯝ ꯂꯨꯝꯕ ꯁꯦꯇꯦꯂꯥꯏꯠ ꯑꯃ ꯊꯥꯒꯠꯄ ꯉꯝꯈꯤꯕꯗꯒꯤ ꯑꯃꯦꯔꯤꯀꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯤꯄꯥꯏꯕ ꯆꯥꯎꯅ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯅ ꯊꯥꯒꯠꯈꯤꯕ ꯁꯦꯇꯦꯂꯥꯏꯠ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯄ ꯉꯝꯂꯒꯅꯤ꯫ ꯏꯔꯥꯟꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯔꯛꯈꯤꯕ ꯔꯣꯀꯦꯠ ꯑꯃꯒꯤ ꯃꯇꯦꯡꯅ ꯁꯦꯇꯦꯂꯥꯏꯠ ꯑꯗꯨ ꯁ꯭ꯄꯦꯁꯇ ꯃꯥꯏ ꯄꯥꯛꯅ ꯊꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯔꯥꯟꯒꯤ ꯊꯥꯒꯠꯈꯤꯕ ꯁꯦꯇꯦꯂꯥꯏꯠ ꯑꯁꯤ 2 ꯁꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯀꯛꯅꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯔꯤꯕ ꯃꯔꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯏꯔꯥꯟꯁꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯅ ꯃꯥꯏ ꯄꯥꯛꯅ ꯁ꯭ꯄꯦꯁꯇ ꯆꯝꯔꯥꯟ-1 ꯍꯥꯏꯅ ꯈꯪꯅꯕ ꯁꯦꯇꯦꯂꯥꯏꯠ ꯊꯥꯒꯠꯄ ꯉꯝꯈꯤꯕ ꯑꯁꯤ USAꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯂꯣꯡ ꯔꯦꯟꯖꯀꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯨꯛꯀ ꯍꯦꯟꯒꯠꯄ ꯉꯝꯈ꯭ꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ 23 ꯍꯥꯠꯈ꯭ꯔꯦ, ꯍꯨꯇꯤꯅ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯍꯃꯥꯁ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯂꯦꯞꯄꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝꯃꯛ ꯀꯟꯈꯠꯂꯛꯇꯨꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯅꯤꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯒꯖꯥꯗ ꯂꯥꯟꯗꯥꯗꯨꯅ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ 23 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯅ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ 19,903 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ꯫ ꯑꯁꯣꯛꯄꯁꯤꯡꯒꯤ ꯃꯁꯤꯡꯅ 35,338 ꯔꯣꯝ ꯁꯨꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯍꯃꯥꯁꯅ ꯍꯥꯠꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ 1,157 ꯁꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯟꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄ ꯌꯦꯃꯦꯟꯒꯤ ꯍꯨꯇꯤꯁꯤꯡꯅ ꯀꯤꯂꯣꯃꯤꯇꯔ 2,019 ꯔꯣꯝ ꯂꯥꯞꯄ ꯏꯖꯔꯦꯜꯒꯤ ꯃꯐꯝ ꯑꯃꯗ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 11 ꯔꯣꯝꯒꯤ ꯃꯅꯨꯡꯗ ꯄꯥꯏꯔꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯨꯇꯤꯁꯤꯡꯅ ꯏꯖꯔꯦꯜꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯗꯨ ꯑꯍꯥꯡꯕ ꯃꯐꯝꯗ ꯇꯥꯈꯤꯕ ꯃꯔꯝꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯍꯨꯇꯤꯁꯤꯡꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯅꯤ ꯍꯥꯏꯅ ꯕꯦꯟꯖꯥꯃꯤꯟꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯤꯁꯥꯏꯜꯒꯤ ꯃꯍꯨꯠꯇ ꯔꯁꯤꯌꯥꯅ ꯏꯔꯥꯟꯗ ꯂꯣꯟꯅ ꯊꯨꯝꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯁꯦꯀ꯭ꯔꯦꯠ ꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ 2 ꯍꯦꯟꯅ ꯁꯣꯛꯅꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯕ꯭ꯔꯤꯇꯦꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯣꯛ ꯁꯥꯕ ꯑꯃꯗꯤ ꯑꯋꯥꯕ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯏꯔꯥꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯣꯡ ꯔꯦꯟꯖꯀꯤ ꯃꯤꯁꯥꯏꯜ ꯀꯌꯥ ꯔꯁꯤꯌꯥꯗ ꯄꯤꯈꯤꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯔꯁꯤꯌꯥꯅꯁꯨ ꯏꯔꯥꯟꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯅꯕ ꯑꯔꯣꯟꯕ ꯐꯣꯔꯃꯨꯂꯥ ꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯆꯤꯡꯅꯕ ꯂꯩꯔꯛꯄꯗꯒꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯕ꯭ꯔꯤꯇꯦꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥꯅ ꯁꯨꯞꯅꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯔꯣꯟꯕ ꯐꯣꯔꯃꯨꯂꯥ ꯏꯔꯥꯟꯗ ꯄꯤꯕꯒꯤ ꯃꯊꯛꯇ ꯁ꯭ꯄꯦꯁꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯒꯗꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡꯁꯨ ꯄꯤꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯦꯟꯇꯣꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯁꯥꯕꯗ ꯆꯪꯒꯗꯕ ꯌꯨꯔꯦꯅꯤꯌꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯂꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯏꯔꯥꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏꯒꯤ ꯃꯇꯥꯡꯗ ꯉꯥꯡꯅꯔꯤꯕ ꯑꯁꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ तारꯛꯄ ꯄꯥꯎꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯂꯥꯜ ꯁꯣꯛꯅꯕꯗꯒꯤ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯅꯪꯂꯕꯁꯨ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯂꯨꯆꯤꯡꯕꯁꯤꯡꯅꯗꯤ ꯃꯔꯝꯗꯝꯕꯨ ꯆꯥꯎꯈꯠꯍꯟꯗꯨꯅ ꯑꯅꯧꯕ ꯔꯦꯀꯣꯔꯗ ꯊꯝꯕ ꯉꯝꯅꯈ꯭ꯔꯦ꯫
ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯂꯥꯜ ꯁꯣꯛꯅꯕꯗꯒꯤ ꯈꯝ ꯊꯦꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯖꯔꯕꯁꯨ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕ ꯈꯔꯗꯤ ꯃꯔꯝꯗꯝꯕꯨ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯍꯟꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯔꯦꯀꯣꯔꯗ ꯀꯌꯥ ꯐꯥꯎꯕ ꯊꯝꯕ ꯉꯝꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒ꯭ꯂꯣꯕal ꯇꯨꯔꯤꯖꯝ ꯏꯟꯗꯁꯇ꯭रीꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯚꯤꯗ-19 ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕ ꯈꯔꯅ ꯁ꯭ꯄꯦꯁꯇ ꯑꯅꯧꯕ ꯔꯦꯀꯣꯔꯗ ꯀꯌꯥ ꯊꯝꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯝꯗꯝꯕꯨ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯍꯟꯗꯨꯅ ꯇꯨꯔꯤꯖꯝꯒꯤ ꯂꯝꯗꯁꯨ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯊꯤꯝ ꯄꯥꯔꯛꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ USAꯒꯤ ꯑꯣꯔꯂꯥꯟꯗꯣꯗ ꯂꯩꯕ ꯗꯤꯁꯅꯦꯁ ꯃꯦꯖꯤꯛ ꯀꯤꯡꯗꯝꯅ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯑꯁꯤꯗ 2019-20 ꯑꯣꯏꯅ USAꯒꯤ ꯑꯣꯔꯂꯥꯟꯗꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯤꯁꯅꯤꯁ ꯃꯦꯖꯤꯛ ꯀꯤꯡꯗꯝꯗ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 18.8 ꯔꯣꯝ ꯀꯣꯏꯕ ꯂꯥꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯌꯦꯡꯕ ꯂꯥꯛꯄ ꯃꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒ꯭ꯂꯣꯕal ꯇꯨꯔꯤꯖꯝ ꯏꯟꯗꯁꯇ꯭रीꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 18.3 ꯔꯣꯝ ꯌꯦꯡꯕ ꯂꯥꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯦꯡꯕ ꯂꯥꯛꯄ ꯑꯅꯤꯁꯨꯕ ꯃꯐꯝ ꯑꯁꯤꯁꯨ USAꯒꯤ ꯀꯥꯂꯤꯐꯣꯔꯅꯤꯌꯥꯗ ꯂꯩꯕ ꯗꯤꯁꯅꯤꯂꯦꯟꯗ ꯄꯥꯔꯛ ꯑꯅꯥꯍꯦꯝꯅ ꯑꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 13 ꯂꯥꯛꯇꯨꯅ ꯑꯍꯨꯝꯁꯨꯕ ꯃꯐꯝ ꯑꯣꯏꯔꯤꯕꯅ ꯖꯄꯥꯟꯒꯤ ꯑꯣꯁꯥꯀꯥꯗ ꯂꯩꯕ ꯌꯨꯅꯤꯚꯔꯁꯦꯜ ꯁ꯭ꯇꯨꯗꯤꯑꯣ ꯖꯄꯥꯟꯅ ꯑꯣꯏꯈ꯭ꯔꯦ꯫ ꯃꯔꯤꯁꯨꯕꯗ ꯖꯄꯥꯟꯒꯤ ꯇꯣꯀꯤꯌꯣꯗ ꯂꯩꯕ ꯇꯣꯀꯤꯌꯣ ꯗꯤꯁꯅꯦꯜ, ꯃꯉꯥꯁꯨꯕꯗ ꯆꯥꯏꯅꯥꯒꯤ ꯁꯪꯍꯥꯏ ꯗꯤꯁꯅꯤꯂꯦꯟꯗ, ꯇꯔꯨꯛꯁꯨꯕꯗꯁꯨ ꯆꯥꯏꯅꯥꯒꯤ ꯖꯣꯍꯥꯏꯗ ꯂꯩꯕ ꯆꯤꯃꯤꯂꯣꯡ ꯑꯣꯁꯤꯟ ꯀꯤꯡꯗꯝ, ꯇꯔꯦꯠꯁꯨꯕꯗ ꯖꯄꯥꯟꯒꯤ ꯇꯣꯀꯤꯌꯣꯗ ꯂꯩꯕ ꯇꯣꯀꯤꯌꯣ ꯗꯤꯁꯅꯤ ꯁꯤ, ꯅꯤꯄꯥꯟꯁꯨꯕꯗ USAꯒꯤ ꯑꯣꯔꯂꯥꯟꯗꯣꯗ ꯂꯩꯕ EPCOT, ꯃꯥꯄꯟꯁꯨꯕꯗ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯔꯂꯣꯟ ꯚꯦꯂꯤꯗ ꯂꯩꯕ ꯄꯦꯔꯤꯁ ꯗꯤꯁꯅꯤꯂꯦꯟꯗ ꯄꯥꯔꯛ ꯑꯃꯗꯤ ꯇꯔꯥꯁꯨꯕꯗꯅ USAꯒꯤ ꯑꯣꯔꯂꯥꯟꯗꯣꯗ ꯂꯩꯕ ꯗꯤꯁꯅꯤꯁ ꯍꯣꯂꯤꯋꯨꯗ ꯁ꯭ꯇꯨꯗꯤꯑꯣꯁꯅ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯥꯏꯅꯥ ꯑꯃꯗꯤ ꯗꯨꯕꯥꯏꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯊꯤꯝ ꯄꯥꯔꯛꯁꯤꯡꯅ ꯑꯅꯧꯕ ꯔꯦꯀꯣꯔꯗ ꯁꯦꯝꯕ ꯉꯝꯈꯤꯕ ꯌꯥꯏ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯂꯝ ꯀꯣꯏꯕ ꯆꯠꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯁꯦꯟꯃꯤꯠꯂꯣꯟ ꯌꯥꯝꯅ ꯐꯔꯕ ꯂꯩꯕꯥꯛꯁꯤꯡꯅ ꯑꯣꯏꯔꯤ꯫ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯀꯪꯒꯣ, ꯏꯟꯗꯤꯌꯥ, ꯄꯥꯀꯤꯁꯇꯥꯟ, ꯁꯨꯗꯥꯟ, ꯕꯪꯒ꯭ꯂꯥꯗꯦꯁ, ꯑꯐꯒꯥꯅꯤꯁꯇꯥꯟ, ꯂꯦꯕꯥꯅꯟ, ꯌꯨꯀ꯭ꯔꯦꯟ, ꯔꯁꯤꯌꯥ, ꯏꯖꯔꯦꯜ, ꯒꯖꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯂꯩꯇ ꯂꯥꯏꯔꯕ ꯑꯃꯗꯤ ꯂꯥꯜ ꯁꯣꯛꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯂꯝ ꯀꯣꯏꯕ ꯆꯠꯄꯁꯨ ꯉꯝꯅꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯈꯔꯗꯅ ꯂꯥꯜ ꯁꯣꯛꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯔꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯀꯌꯥ ꯂꯩꯖꯔꯒꯁꯨ ꯂꯝ ꯀꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯄ ꯉꯝꯗꯕꯗꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯗ꯭ꯔꯣꯟ 72 ꯀꯥꯞꯊꯈ꯭ꯔꯦ, ꯂꯥꯟꯐꯥ 203 ꯔꯣꯝ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯜ ꯀꯟꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯊꯥꯖꯤꯜꯂꯛꯈꯤꯕ ꯗ꯭ꯔꯣꯟ 73 ꯔꯣꯝꯒꯤ ꯃꯅꯨꯡꯗ 72 ꯌꯨꯀ꯭ꯔꯦꯟꯅ ꯀꯥꯞꯊꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯑꯣꯏ 8 ꯁꯤꯈꯤ, ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕꯒ ꯂꯣꯏꯅꯅ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥꯁꯨ ꯆꯥꯎꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯗ ꯊꯥꯖꯤꯜꯂꯛꯈꯤꯕ ꯗ꯭ꯔꯣꯟ 24 ꯔꯣꯝꯁꯨ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯥꯞꯊꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯑꯅꯤꯅ ꯂꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯥꯖꯤꯟꯈꯤꯕ ꯂꯥꯟꯐꯥ 203 ꯔꯣꯝꯗꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯗꯨꯅ ꯊꯥꯗꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫